Urok ki matu URITCHEK. Urok na lining paray chet pana jingu phambal tong bayawi. Mabungo mabu ningja bana paray chan. Mabe mamabu khanja bana lining oy bana. Masabi pakhang babu lairin bina thirak pada urok na uhawi nasabi pakhang badi lai je irol nungda lemlei nga ondana kum khrabani haina lairin bida takpiki. Lairin bina harau man khraduna urok nang lairin bi aina isabi maga aikoi anina phambal tongbada soiduna yahongani haina sari wasakki bana. Lairin bina phambal tongbada urok ki matu URITCHEK pu lairin bigi makokta thetki hainai. Ngasi fawda aikoina urok ki matu URITCHEK asi LEITENG oina thetnari. Urok na mera thada nga chade haina saithanari. Lairing thau lairing bi anina unaduna mera thasi numita mongba iran yaida khongara I asumna wari nari. Pukchel sengba laining parai chetpana mabe magi koktakta yauba ngamki. Asengba achumba achetpa thajabana yai phare. Pathokchariba matek asi Facebook ta leiba aigi oja iboyama mangang dagi ayaba asi lawjaraba matungda pathokchabani. Soikhiba lankhiba yawrabasu aigi oja amadi tabiriba mayam pumnamakna ngakpigani. Poknafam imana yai phare.